Hai, hai, hai. Hello miyam. Hauzik maningda uriba farm asi ozagini. Ozagi farm asi hauzik tour tawgani. Adugi introduction, pros and cons, aduga income karam haina moi generate tawbra. U thabase kri benefit lebra. Aduga ozagi mingna kaidibon thumai haina khangnai. Masi ozani. Aduga magi farm si hauzik di chatlaga hauzik tour tawrasi. Let's go! Mafam mesina Kangpopi district Samuk Tucha haiba mafam dagini contact number pambiba lay ragadi description da phone number phangjagani aduga hangbiraga magi char si lauraga miyam tharaga business chauna sembi yaba makhal amani hena khanghanjabani Si mana si hospital da kini yadre hai na yum halak kusing do. Mana si full laga. Thak ka phaki mi yam lai re. Kana ko mo pambi ba lai re bati. Amon na kantai taw re dum pambi ni. To kada na yeng si. Mana si medicine oiba mana makhal amani si food laga thakpada kidney nung laibasing si clear tawraga phaba ngame to kana guma pambiba lairagadi phone number description da lauraga call tawbiyo thumre da se. Asi sakhaw yam phamne. Stomat yadab sing do. Si stomat sendok puni, sakhaw sendok puni. Misi akoy ki loken ki name da bok hanni. Misi mana si yam hawani manam di kaya nungai te adu. Kari umba thabak wana su kanda khwang na ba asang sok thawang tamda misi phutlaga irolaga saraba ayu he ogatpada as soy mang hargani si mana si ai gi inkonda marang kana phangi bok haina khangnaba napi makhal amani sina kathai kawi si kathai ni misi pals case labising do misi sabada summang hargani ada ai gi famda kana kuma yam dakala redi hosi matam ni phangbi ni sana boy ha kami kam dun sana boy si sana ba si pambi gi jase si pambi se si loken gi name da DND Sino tamna level machine na so sing na level machine na so yam na thosada ba kana da ba uni hana law na ba adu masi u makhan se koi de apa ba uni masi yimbi mi kong soli tawa pham da yung le di supum pum na si okay adu ga khas saw si phanisa gi khada odi as phajab to kri haigni adu masi yam bedo level uni ha si ana biyo sing da kra introduce tawa ni si uyung ni ana thabani Kasi yamdabda ekar ani di pakadra pambisi ana thabasi 1500 kuma sara thabani adu hoji lising amagi mathak tati lagani 1500 makte ora commercial gi hoji yonba yare hauzik uriba maningi farm asigi mapu oibani aduna mahakki farm asidang ngasi lakraga block tawjabani ado kana gumba farm gi maramda khangbining ba lairagadi mangonda contact tawbiyo aduga ojangonda wahang khara hangjage hojigi farm asi karam hena kari wakhan khanduna ai farm tawge hena khanbra sumna dum khalaga koy hayeng suronda umang si loina kotok dawre hena oxygen marang kaina phangba ngamna roi haina khalaga sahi tragi mamangda khallamada hoji pangthokuni upanbi thabasi ekar kaya gumba thabi bra ojana
ꯌꯥꯝ ꯄꯥꯛꯄꯗꯤ ꯅꯠꯇꯦꯗ ꯑꯗꯨꯕꯨ ꯆꯥꯎꯔꯥꯛꯅ ꯑꯦꯀꯔ 4 ꯑꯣꯏꯒꯗ꯭ꯔꯥ ꯆꯤꯡꯗꯨꯝ ꯑꯃꯅꯤ ꯍꯧꯖꯤꯛꯀꯤ ꯎꯔꯤꯕ ꯐꯥꯔꯝ ꯑꯁꯤ ꯑꯣꯖꯥꯒꯤꯅꯤ ꯑꯗꯨꯒ 4 to 5 acres ꯑꯁꯤ ꯃꯥꯅ ꯊꯥꯔꯒ ꯂꯩ ꯑꯗꯨ ꯎ ꯄꯥꯟꯕꯤꯁꯤꯡꯁꯤ ꯀꯔꯤ ꯀꯔꯤ ꯄꯥꯟꯕꯤ ꯊꯥꯕꯤꯕ꯭ꯔꯥ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯊꯥꯕꯁꯤ ꯄꯔꯦꯡꯒ ꯎꯌꯨꯡꯅꯤ ꯄꯔꯦꯡꯒ ꯎꯌꯨꯡ ꯀꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯎ ꯃꯈꯜ ꯁꯨꯅ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯖꯅ ꯊꯥꯕꯗꯤ ꯎꯌꯨꯡꯒ ꯄꯔꯦꯡꯅꯤ ꯄꯔꯦꯡꯁꯤ ꯌꯦꯡꯕꯗ ꯋꯥꯡꯁꯨ ꯋꯥꯡꯉꯤ ꯆꯥꯎꯁꯨ ꯆꯥꯎꯋꯤ ꯊꯨꯅꯁꯨ ꯆꯥꯎꯒꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯆꯍꯤ ꯀꯌꯥꯒꯨꯝꯕ ꯆꯥꯡꯈ꯭ꯔꯕ ꯁꯤ ꯄꯔꯦꯡꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯔꯦꯡꯁꯤ ꯆꯍꯤ 7-9 ꯁꯨꯈ꯭ꯔꯦ 7-9 ꯁꯨꯈ꯭ꯔꯦ ꯑꯗꯨ ꯅꯦꯛꯁ ꯏꯌꯔꯗꯤ ꯆꯦꯛꯁꯤꯡꯒꯤ ꯑꯣꯏꯅ ꯊꯥꯕ ꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯀꯔꯝꯕꯒꯤ ꯄ꯭ꯂꯥꯟ ꯂꯩꯒꯦ ꯍꯣꯏ ꯊꯥꯕꯗꯤ ꯍꯧꯖꯤꯛ ꯊꯥꯕꯁꯨ ꯌꯥꯔꯦ ꯑꯗꯨꯕꯨ ꯄꯥꯝꯃꯨꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯖꯤꯛꯃꯛꯇꯤ ꯀꯛꯅꯉꯥꯏ ꯈꯔ ꯄꯥꯝꯃꯨꯏ ꯑꯣꯀꯦ ꯑꯗꯨ ꯍꯧꯖꯤꯛ ꯚ꯭ꯌꯨꯋꯔꯁ ꯌꯦꯡꯂꯤꯕ ꯌꯨꯇ꯭ꯌꯨꯕ ꯑꯁꯤꯗ ꯌꯦꯡꯂꯤꯕ ꯀꯥꯡꯕꯨꯁꯤꯕꯨ ꯀꯔꯤ ꯀꯔꯝꯕ ꯏꯟꯀꯣꯔꯦꯖꯃꯦꯟ ꯇꯧꯅꯤꯡꯕ꯭ꯔꯥ ꯎ ꯄꯥꯝꯕꯤ ꯊꯥꯕꯁꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯩꯕ꯭ꯔꯥ ꯄ꯭ꯔꯣꯁ ꯑꯦꯟ ꯀꯣꯟ ꯈꯔ ꯍꯥꯏꯕꯤꯌꯣ ꯑꯩꯅ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯤ ꯑꯁꯨꯃꯥꯏꯅ ꯎ ꯈꯔ ꯊꯥꯔꯒ ꯑꯩꯈꯣꯏꯅ ꯊꯥꯖꯈꯤꯕ ꯄꯣꯠꯇꯣ ꯍꯧꯔꯛꯄ ꯀꯥꯟꯗ ꯃꯄꯨꯡ ꯐꯥꯔꯛꯄ ꯀꯥꯟꯗ ꯇꯦꯟꯁꯟ ꯐ꯭ꯔꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯩꯅ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯁꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯁꯤ ꯄꯥꯔꯨꯔꯗꯤ ꯃꯤ ꯑꯃꯃꯝꯅ ꯌꯥꯝꯗ꯭ꯔꯕꯗ ꯎꯄꯥꯝꯕꯤꯁꯤ ꯈꯔ ꯈꯔ ꯊꯥꯁꯤ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯛꯁꯤꯖꯦꯟ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯁꯤ ꯑꯩꯅ ꯁꯨꯝꯃꯥꯏꯅ ꯑꯍꯟ ꯑꯣꯏꯔꯕꯁꯨ ꯑꯞ ꯑꯦꯟ ꯗꯥꯎꯟ ꯆꯠꯂꯒ ꯑꯗꯨꯒ ꯈꯔ ꯁꯨ ꯅꯣꯝꯂꯒ ꯆꯠꯄ ꯃꯇꯝꯗ ꯑꯣꯛꯁꯤꯖꯦꯟ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩ ꯏꯁꯥ ꯂꯤꯡꯅ ꯂꯩ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯅ ꯎ ꯆꯥꯔꯥ ꯊꯥꯕ ꯍꯥꯏꯕꯁꯤ ꯏꯝꯄꯣꯔꯇꯦꯟ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯑꯣꯀꯦ ꯑꯗꯨ ꯑꯣꯖꯥꯅ ꯆꯍꯤ ꯀꯌꯥꯒꯨꯝꯕ ꯁꯨꯔꯕ꯭ꯔꯥ ꯑꯩꯁꯤ coming year 2025 ꯃꯦꯗ 65 ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯒꯅꯤ ꯃꯦꯗ 65 ꯏꯌꯔꯁ ꯑꯣꯏꯔꯅꯤ 65 ꯏꯌꯔꯁ ꯁꯨꯔꯕ ꯑꯣꯖꯥꯁꯤꯅ ꯐꯥꯔꯃꯤꯡ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯗꯨ ꯌꯦꯡꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯃꯥꯅ ꯍꯥꯏꯕꯒꯨꯝꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤꯗꯃꯛꯇ ꯂꯦꯠꯁ ꯄ꯭ꯂꯥꯟ ꯑꯦ ꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯦꯁꯦꯖꯅꯤ ꯁꯤ ꯊꯥꯕ ꯃꯐꯝꯁꯤ ꯌꯦꯡꯕꯤꯌꯨ ꯃꯤꯌꯥꯝ ꯁꯦꯡꯅ ꯃꯈꯥꯗꯁꯨ ꯁꯦꯡꯅ ꯁꯦꯡꯗꯣꯛꯂꯒ ꯂꯨ ꯅꯥꯟꯅ ꯃꯥꯅ ꯁꯦꯝꯖꯕ ꯐꯥꯔꯝ ꯑꯃꯅꯤ ꯑꯩꯈꯣꯏ ꯌꯦꯡꯂꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯤꯅ ꯄ꯭ꯂꯥꯟꯇꯦꯁꯟꯒꯤ ꯏꯟꯇꯔꯦꯁ ꯂꯩꯖꯔꯒꯗꯤ ꯑꯣꯖꯥꯕꯨ ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯥꯒꯤ ꯅꯝꯕꯔ ꯂꯩꯖꯩ ꯃꯥꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯗ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯑꯁꯤꯅ ꯇꯨꯆꯥ ꯁꯃꯨꯛ ꯍꯥꯏꯕ ꯃꯐꯝꯗꯒꯤꯅꯤ ꯂꯥꯏꯃꯈꯣꯡ ꯃꯊꯛꯇ ꯆꯠꯂꯒ ꯂꯩꯖꯕ ꯈꯨꯟ ꯃꯐꯝ ꯑꯃꯗꯅꯤ 3,000 ꯊꯥꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕꯁꯤ 1,500 ꯍꯤꯡꯂꯝꯒꯗ꯭ꯔꯥ 3,000 out of 3,000 ꯊꯥꯕꯗ 1,500 ꯒꯨꯝꯕ ꯁꯛꯁꯦꯁ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯎꯌꯨꯡꯁꯤꯅ ꯀꯌꯥꯒꯨꯝꯕ ꯊꯥꯕꯤꯕ꯭ꯔꯥ ꯎꯌꯨꯡꯁꯤ ꯑꯩ 1,500 ꯊꯥꯕꯅꯤ 1,500 ꯑꯗꯨ 1,900 ꯅꯠꯇ꯭ꯔꯒ 1,000 ꯍꯤꯡꯂꯝꯒꯅꯤ ꯍꯧꯖꯤꯛ ꯑꯣꯀꯦ 1,500 ꯊꯥꯕꯗ 1,000 ꯒꯨꯝꯕ ꯁꯛꯁꯦꯁ ꯑꯣꯏꯌꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯒꯤ ꯁꯤꯠꯂꯤꯡ ꯃꯥꯒꯤ ꯆꯥꯔꯁꯤ ꯀꯃꯥꯏꯅ ꯎꯌꯨꯡꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯕ꯭ꯔꯥ ꯑꯩꯅ ꯎꯌꯨꯡꯒꯤ ꯆꯥꯔꯥꯒ ꯄꯔꯦꯡꯒ ꯂꯧꯕꯁꯦ ꯀꯩꯅꯣꯗꯒꯤꯅꯤ ꯆꯤꯡꯉꯥ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯑꯪꯀꯜ ꯑꯃ ꯑꯍꯟꯅꯤ ꯑꯗꯨꯗꯒꯤ ꯂꯧꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯎꯆꯥꯟ ꯊꯥꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯎꯆꯥꯟ ꯆꯥꯔꯥ ꯂꯧꯕ ꯂꯥꯛꯄꯗ ꯍꯧꯖꯤꯛꯀꯤ ꯐꯣꯔꯦꯁꯠꯀꯤ ꯑꯪꯀꯜ ꯑꯃꯅ ꯑꯣꯖꯥ ꯑꯃꯅ ꯇꯥꯃꯣ ꯅꯪ ꯀꯩꯅꯣ ꯎ ꯊꯥꯒꯦ ꯍꯥꯏꯔꯗꯤ ꯎꯆꯥꯟꯗꯤ ꯊꯥꯒꯅꯨ ꯑꯩꯈꯣꯏ ꯐꯣꯔꯦꯁꯇꯨ ꯃꯁꯤ ꯂꯦꯞꯈ꯭ꯔꯕꯅꯤ ꯀꯥꯟꯅꯔꯣꯏ ꯑꯗꯨꯒꯤ ꯃꯍꯨꯠ ꯄꯔꯦꯡꯕꯒ ꯎꯌꯨꯡꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ ꯍꯥꯏꯅ ꯃꯥꯅ ꯑꯦꯗꯚꯥꯏꯁ ꯇꯧꯕꯗꯣ ꯃꯥꯒꯤ ꯑꯦꯗꯚꯥꯏꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯗꯒꯤ ꯆꯥꯔꯥ ꯂꯧꯔꯒ ꯊꯥꯖꯕꯅꯤ ꯑꯣꯀꯦ ꯑꯗꯨ ꯁꯛꯁꯦꯁꯁꯨ ꯌꯥꯝ ꯑꯣꯏ ꯐꯖꯁꯨ ꯐꯖꯩ ꯑꯗꯨ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯗ ꯌꯥꯎꯕ ꯑꯪꯀꯜ ꯑꯃꯒꯤ ꯅꯝꯕꯔꯗꯨꯗꯤ
ꯄꯥꯝꯖꯔꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯏꯔꯒ ꯊꯝꯔꯒ ꯂꯩꯌꯦ alright ꯑꯗꯨ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯄꯥꯝ ꯑꯁꯤ ꯏꯟꯚꯦꯁ ꯀꯌꯥꯒꯨꯝꯕ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯄꯩꯁꯥ ꯀꯌꯥꯒꯨꯝꯕ ꯆꯪꯈ꯭ꯔꯕ꯭ꯔꯥ ꯃꯤ ꯀꯌꯥꯒꯨꯝꯕ ꯂꯦꯕꯔ ꯍꯥꯞꯔꯒ ꯑꯁꯤ ꯄꯥꯝ ꯖꯪꯒꯜꯁꯤ ꯀ꯭ꯂꯤꯌꯔ ꯇꯧꯔꯒ ꯁꯦꯡꯔꯒ ꯂꯤꯡꯈꯤꯕ꯭ꯔꯥ ꯊꯥꯈꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯒꯤ ꯏꯟꯚꯦꯁꯃꯦꯟꯁꯤ ꯀꯌꯥꯒꯨꯝꯕ ꯆꯪꯈ꯭ꯔꯕ꯭ꯔꯥ ꯏꯟꯚꯦꯁꯃꯦꯟꯁꯤ ꯌꯥꯝꯅꯗꯤ ꯆꯪꯗꯦ ꯑꯩ ꯏꯁꯥꯅ ꯑꯌꯥꯝꯕ ꯍꯣꯠꯅꯕꯅꯤꯅꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯆꯥꯎꯔꯥꯛꯅ 50,000 ꯃꯨꯛꯇꯤ ꯏꯟꯚꯦꯁꯃꯦꯟꯇꯤ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ ꯑꯣꯀꯦ 50,000 investment ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯏꯟꯀꯝꯁꯤ ꯀꯌꯥꯒꯨꯝꯕ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯤꯡꯁꯥꯞ ꯄꯥꯅꯗ꯭ꯔꯤꯗ ꯄꯩꯁꯥꯅꯤꯅꯦ ꯄꯩꯁꯥꯅꯦ ꯑꯗꯨ ꯀꯦꯜꯀꯨꯂꯦꯁꯟꯗꯤ ꯇꯧꯗ꯭ꯔꯤꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯥꯎꯔꯥꯛꯅ ꯀꯔꯤ ꯀꯔꯝ ꯍꯥꯏꯅ ꯈꯜꯂꯤꯒꯦ ꯇ꯭ꯔꯤꯞ ꯀꯌꯥꯒꯨꯝꯕꯗꯤ ꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯆꯦꯛꯁꯤꯡꯒꯤ ꯍꯧꯖꯤꯛꯁꯤ ꯑꯩꯒꯤ ꯎꯄꯥꯝꯕꯤꯁꯤ ꯎꯌꯨꯡꯁꯤ 1,600ꯃꯨꯛ ꯂꯩꯒꯅꯤ ꯑꯗꯨꯒ ꯄꯔꯦꯡꯕꯁꯤꯅ 1,500 something ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯎꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯄꯥꯔꯗꯤ ꯍꯧꯖꯤꯛꯁꯤ 5,000ꯒꯨꯝꯕ ꯎꯄꯥꯝꯕꯤ ꯂꯩꯒꯅꯤ 5,000 ꯎꯄꯥꯟꯕꯤ ꯀꯣ ꯑꯗꯨ ꯒꯥꯔꯤ ꯇ꯭ꯔꯤꯞꯁꯤ ꯑꯦꯠꯂꯤꯁ 30 40 50 ꯑꯗꯨꯒꯤ ꯆꯥꯡꯗꯗꯤ ꯌꯥꯎꯔꯣ ꯀꯃꯔꯁꯤꯌꯦꯜꯒꯤ ꯌꯥꯝ ꯀꯥꯟꯅꯕ ꯎꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯛꯁꯤꯖꯦꯟ ꯀꯜꯂꯛꯄꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯝ ꯂꯩꯕꯅꯤ ꯍꯧꯖꯤꯛꯁꯤ ꯀꯛꯀꯦ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛ ꯀꯛꯄ ꯌꯥꯔꯦ ꯃꯄꯨꯡ ꯐꯥꯔꯦ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯌꯥꯝ ꯂꯩꯔꯦ ꯌꯥꯝ ꯆꯥꯎꯕ ꯍꯧꯖꯤꯛ ꯄꯔꯦꯡꯁꯤ ꯃꯇꯦꯛ ꯃꯇꯦꯛ ꯀꯛꯑꯒ ꯐꯔꯅꯤꯆꯔꯒꯤ ꯈꯥꯏꯕ ꯌꯥꯕ ꯈꯔꯗꯤ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯛꯁꯤꯖꯦꯟ ꯀꯜꯂꯛꯄꯒꯤ ꯁꯨꯝ ꯊꯝꯕꯅꯤꯗ ꯑꯣꯀꯦ ꯀꯅꯥꯒꯨꯝꯕꯤ ꯎ ꯄꯥꯝꯕꯤ ꯊꯥꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯕꯨ ꯍꯪꯕ ꯌꯥꯒꯅꯤ ꯑꯣꯖꯥꯁꯨ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯔꯕꯅꯤ ꯁꯛꯁꯦꯁ ꯑꯣꯏꯔꯕꯅꯤ ꯃꯥꯒꯤ ꯐꯥꯔꯝꯁꯦ ꯑꯗꯨꯅ ꯑꯦꯅꯤ ꯏꯟꯐꯣꯔꯃꯦꯁꯟ ꯎ ꯊꯥꯅꯤꯡꯕ ꯀꯔꯤ ꯃꯔꯝꯗ ꯍꯪꯕꯤꯅꯤꯡꯂꯒꯗꯤ ꯑꯣꯖꯥꯒꯤ ꯐꯣꯟ ꯅꯝꯕꯔꯁꯤꯗ ꯃꯤꯌꯥꯝꯅ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯍꯥꯏꯅ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯤ ꯊꯦꯡꯛ ꯌꯨ